मरुओइबा पाउ पिजै सेनापति की माइकोलोंग दिदा आइन काइन लम एकर 8.6 ता थारंबा पॉपी पाम्बी सिंह याथदुना मांहनख्रे JS सोंग कमल बाबू के इमुंग मनुंग की मियोय सिंहना चीफ मिनिस्टर एन बिरेन उनख्रे अमदे यूनियन डिफेंस मिनिस्टर राजनाथ सिंह उनगदौरे नुपा अमग लोइनना ड्रग ललोनबी नुपी अनि अरामबाई टेंगल यूनिट 18 की थौमी सिंहना फागतख्रे एससीना मणिपुर हाई कोर्ट CBI दा मिरोट ओइख्रबा रेप कन्विक्ट अमा फादुना पुथोरकदबनी हाइबा डायरेक्शन सेट एसआई तौख्रे लेंगांगना तंपाकी डिस्ट्रिक्ट मंगा यावना चुराचांदपुर कांगपोकपी अमदि जुरीबाग डिस्ट्रिक्ट सिंगदा इंटरनेट के अथिंबा नोमिनेनी सांगदोख्रे अमदि CRPF ना खुलंगाकपा नाहा अहुम फादुना पुखिबगे लमसांगदा ngarang नोमेदांग चावना इरांग थोख्रे खुरुमजरे ममी टीवी की मणिपुर पाव मिगेंग ताबिरिबा सिंगबो राधाप्रियारी मुतुमना तरामना ओक्चरे पाव संदोंना पिजरे स्टेट असिदा चथरकलिबा वार ऑन ड्रग्स की सरुक अमा ओइना सेनापति डिस्ट्रिक्ट की फॉरेस्ट डिपार्टमेंट एजुकेटिव मैजिस्ट्रेट अमदी SDPO सेनापति डिस्ट्रिक्ट न लुचिंगबा पुलिस पर्सनल सिंगना सेनापति डिस्ट्रिक्ट की मैकुलोंग दी फॉरेस्ट एरिया दा पाक्सन थारंबा पॉपी पाम्बी महन ताहनख्रे हाइना चीफ मिनिस्टर एन वीरेना माइक्रोब्लॉगिंग एक्स तथा गलकपा पोस्ट अमदा फोंदोरखे चथखिबा जॉइंट ऑपरेशन अदुदा पाक्तकनना लम एकर 8.6 ता आइन काइना थारंबा मपुंग फारबा पॉपी पाम्बी सिंग माइ पाकना यानथतबा ngana सेनापति डिस्ट्रिक्ट की पुलिस ना केस अमा रजिस्टर तौदना मखाताना इन्वेस्टिगेशन तौनबा होनख्रे हाइरे जॉइंट टीम असिना मणिपुर के असुक लुरबा तंजा असिदा माइ पाकना चथखिबा ऑपरेशन असिदा चीफ मिनिस्टर एन वीरेन थागलकपा फोंदोकपगा लोइनना चथखिबा ऑपरेशन अदु एनवायरनमेंट कन्नबा अमदे समाज कन्नबा लोखटपा थौदांग अमनि हाइरे हौखिबा नवेंबर टांग 15 दा लेमखोंगदा आर्मी कैम्प दा कंस्ट्रक्शन सुपरवाइजर ओइना थबक सुबा असम की कासार डिस्ट्रिक्ट गसाईपुर दगे हौजिकना इम्फाल वेस्ट की मनुंग चन्ना लैबा टाउन खुनुंगदा लैबा श्रम कमल बाबो मांखिबगा मरी लैनना सेमखिबा JAC अमदे इमुंगी मियोय सिंगा लोइनना ngarang चीफ मिनिस्टर एन वीरेन उनख्रे अमदे यूनियन डिफेंस मिनिस्टर राजनाथ सिंह उननबा सेम साख्रे JAC की वांगंग लोय एम इबोपिशकना चीफ मिनिस्टर उनरुबा मतुंग पाउमी सिंह दा फोंदोखिबदा JAC की मिहुत सिंह अमदे इमुंग मनुंग लोइनना ngarang चीफ मिनिस्टर उनबा अदुदा चीफ मिनिस्टर की माइकैदगे कमल बाबू थीनबा होनबदा लेंगांगना ngamliba मखै होनगनि हाइना थाजबा पिरखि हाइरे कमल बाबू के इमुंग मनुंग की माइकैदगे फोंदोरखिबदा लेमखोंगदा लैबा 57 माउंटेन डिवीजन कैम्प मनुंगदगे कमल बाबू बुमांखिबगे ngasi फावबदा लंगला लंगजेल खंगदना लैरिबा असिदा आर्मी अमदे लेंगाक अनिना पुथोकपा ngamdana लैरिबा असिदा इमुंग मनुंग अमदे JAC ना हकचिन लवे लोइनना अथुबा मतमदा मिओय असिगी खुंगुलिबा ngamnaba होनबियु हाइनसु तक्सिलमलि हाइरे कमल बाबू बु असो एंगाब याउदना रेस्क्यू तौनबी थबक असि हौजिकते लेंगाकना आर्मी दा इंथोकपगी ममी ताबा हौरे मसिना मरम ओइरगा JAC ना लेंगाकता प्रेशर पीबगी मथकता थौदोक असिगी मरिक चुंबा पाउदम यूनियन डिफेंस मिनिस्टर रासना उन्नदुना पाउदम लगनी हाइबा वाफम सिंह JAC अमदि इमुंग मनुंगी मिओय सिंगना चीफ मिनिस्टर दा खंगहलम ले हाइरे अरामबाई टेंगोलना ड्रग्स की मायोक्ता चंगसेलकपा खोंथांगी सरुक अमा ओइना ड्रग्स चाबा नुपा अमगा लोइनना ड्रग्स ललोनबा नुपी अनि ब्राउन कोनना फागतबा ngamkhre हाइरे अरामबाई टेंगोल यूनिट 18 की थौमी सिंगना फारबा मिओय अदुदे ओख्रोल डिस्ट्रिक्ट के फुगैतांगदगे जोली कैसिंग लैखिद्रबा अपोकपा कासिनांग कैसिंग मयांग इम्फाल पुलिस मनिंगदे लाइश्रम गीता लैखिद्रबा मपुरोइबा लाइश्रम अजित अमदे हतादगी मोहम्मद सहीदुर कवी हाइरे
Pau asina makha taraduna hai ngasi ayuk North AOC da drug lalonba mioi khara chathok chasin tawre haibagi akaknaba pau ama fangbadage Arambai Tengol Unit 18 gi team amana mafam aduda sangsinduna yenglubada Matam aduda mioi ahum asi jingnaningai oiba maongda leirambadage changsinduna wahang pahong tawbada nupi ani asi drug lalonba amade nupa asina drug user ni haiba khangbangam kibaga loinana masing yamlaba brown sugar kaya fagat pangam ke Manipur High Court na CBI da rep tobada chenaba thiba khangdana leiriba maral leiraba mi oi ama thiduna puthorokadabani haiba order ama Supreme Court na ngasi set aside tokre Supreme Court ki Justice and Koteshwar Singh amasung Justice VV ngaran ngapigani nagaratna gi division bench amana Manipur High Court na CBI da rep tobada chenaba thiba khangdana leiriba ref convict ama puthoroknaba pikiba direction asi maram chade CBI na court asida tawrakiba request asi maram chai maram de Manipur state ba convict asi fanabagi damak special team ama semduna tibagi thabak sing chathare High Court ki direction asi kanadaba maram chadaba amani maram asina directive asi set aside tawre haina apex court asina order tawke adubo Supreme Court na state government da convict asi tiduna faba ngamgadra haibadu observe tawba mathau tai haina phongdokhe Panbayai Manipur High Court na October listing aniga kunhumdoi da Central Bureau of Investigation CBI da Rep accused Northeast Child Home Game Administrator Timothy Changsang tiduna farba matung court puthorokadabani haina pass tokiba direction Supreme Court na set aside tawbalekre accused Timothy Changsang protection of general from sexual offences POCSO Act listing aniga tarani toigi makhada mahagna chalairiba Northeast Child Home da leiba jahi sudribi nupi macha amabu rep tawkibagi maralda police na farba matung case asigi makhataba investigation CBI da sinakibane accused Timothy Changsang judicial custody da matam khara leiram laba matung belda thoraktuna listing aniga tarani pandagi hauna mafum khangdana lotuna leiriba convict amani hairi Hauzik Supreme Court ta chathariba hearing asi CBI na tharakhiba criminal appeal amaga mari leinabane Lakliba tang nipa nomaizing numita New Delhi ge Jantar Mantar da micham prajabutam thina hatoktuna lakpa kuki terrorist ki mayokta amasung makhoibu support toriba kuki MLA tara khudakta disqualified tawgadabani haibagi achetpa pandam da All India protest hauragani haina Mahesur thongnawjam na phongdokre Haujik Rajniti Don gi yaka yengnaba yaba matam natte Haujik Imalaibak Manipur ba thugainaba toriba machet masetanaba toriba kuki terrorist singsi Manipur dagi natana India pumbadagi muthatkadabani haina Mahesur na haike Masida miyam punna lakliba tang nipa nomaizing numita punna saruk yaminatuna apunbagi saktam ulasi haike New Delhi da Jantar Mantar da Manipur bu mangan naba toriba micham prajabutam thina hatliba kuki terrorist amasung kuki MLA sing mayokta akoi lakliba tang 8 December 2024 da akoi sit-in protest phamjagadori Jantar Mantar da masi amatagi oina apunbagi pangalamu inasi maramdi karigino haiba matamda si politics ki ama khaidoknaraga machoi tanaraga tawdabida amatoina punminaraga akoi gi rajniti gi don gi adu adagi organization gi adum ta yengdabida akoi Manipur kan dabya de hairakanda amatoina punminarakanda akoi gi makoi kuki terrorist ki mayok ta leminasi karigino makoina tawise yamna helabani karigino makoina kidaba iba khangba mi yaudaba makoin tawninga tawba yare khangba khanba makoigi maningda akoigi di MLA lei akoigi di minister lei akoigi di minister lei haina interview da phongna micham nupi ahum hapdo kuki terrorist ne kaina paulelen khawkiptuna direct haiba ngamba LM khawte na ga CRPF na hatliba kuki terrorist sing dubu mates de ga haiba ngamba haibase makoina phongna support tawre haibdo ta abani aduna makoi kuki MLA taragi mathakta disqualify tawbina ba plus kuki terrorist Manipur dagi na tabada Bharat pumbadagi muthatnaba
Indian government na decision lawgadamni aduna haujipo lawdribse karigino yamna akoi Indian forces solabra army sing solabra karigino moi kuki terrorist ki mayok ta koina lepang noi na koina lepang amdri sida koina makoi ki mayok ta lepaudraba na ulai palai tawrakanda amaju shokta na ba si su si hairagadi mo khoi kangbu shokani si tawragani makoi shokani kaina khallaga ulai palai tawraga rasiti sana leiraba amam chaina leiraka rasiti dang sana leiraba decision lawgadaba se khangdraba adu Hojik oirakliba state asigi violent oiba fibam asida anti-social element karana social media platform sing season aduna message video clip sing image sing amade kangdok masal gi marakta sokhan biyaba speech sing thagatuna state asigi law and order gi fibam da karakpa yabagi oitokpa leiba maramna internet mobile data service sing maru oina vsat broadband IILL and FTTH amasung VPN service sing haukiba November 13 numidang warampung mangaga minute 15 dagi tingdona lakiba ado makatana tha asigi taret ki numidang waram pung mangaga minute 15 fauba Imphal West Imphal East Bisnupur Tawal Kakche Kangpokpe Jerovam Farjal amasung Churachandpur district singda atingba asigi matam sangdokle haina Commissioner Home and Asok Kumar official oiba order amang ngasi thokre order asigi matung ena installation sing amasung government office tapiriba list line amadi FTTH connection sing de ating batam de hairi ngarang numidang pung tarurom tarakpada Imphal West ki lamsang police station ki manung janba langjing Don Bosco manaktage CRPF personal singna khulngak pani haiba mi oi ahum khulai ga konana fakre haiba pau tabadage lamsang maikai digi chawna irang thokre thokdok thokfam dagi fangba pau amagi matung ena thokdok adu CRPF personal singna khulngak panaha ahum khulai ga konana faraba matung makhoi ahum adu CRPF ki bullet casper amada haptuna Imphal tamna punaba hona kibaga loinana lamdam adungi mara paibi singna CRPF na fazan ki bakul ngak panaha ahum ado buba yare haina CRPF ki makut tagi munna honabada security personnel singna tear gas kaptuna marapai bising ado tankai na bahona ki hairi amaromda lamsang maikei gi marapai bising na uripok kangchubrot ki lamsang area da uwa pesinduna CRPF na faduna pukiba kul ngak pasing tongliba bulletproof gari sing thatna bahona ki adubo CRPF sing aduna kul ngak pa ahum ado namduna Imphal tamna puki hairi Faduna pukiba kul ngakpa sing adugi manungda Meitei Bangal ama yawe aduga atopa Meitei ani ado relief camp da leiba mioi singne hairi nakal amarom dangarang numedang atengbada Manipur Police Control Room dage tadorak pacherol amagi matung ina CRPF amasung Manipur Police personnel singna fayeng dagi lalholo KCP PWC gikadar ahum fare hairi farba mioi sing adude Laishram Kenjit jahi kontrataro MD Abdul Matalib jahi kontrataret amasung Laishram lamngan ba Meitei kawi hairi Makoy digi country med 9mm pistol amasong kapayari ba maru mariga konana fagat pangam kre hairi makata na kangchupta makoy gilayfam sing dati ba humbagi tabak chatabada demand letter amasong kusu kulay sa from workshop so tengna re hairi Asit awanta Europa galoy na ching dalang may chakpigi matam lakpada Manipur Forest Department na matau karam na chingi umang singda wildfire lang may chakpadage matau karam na kangadagi haibigi matangda Juribang Forest Division na miyamda awareness pangtok pahokre chingi umang singda wildfire lang may chakpana lamlaki sa uchek sing manghanbatan natana umang wamang sing mang takhali amadi akoy bagi fibamda chawna sokhanduna lenga kilan tum sing so manghan takhali Indian Forest Act 1972 gi Section 26 Clause 1 amasung Section 30 Clause C ki makada jungle sing kokthokpa natraga reserve amasung protective forest sing gi manungda mai hoba aina ayaba pide tawong asisataba mioi sing faduna jail da tha taruk fawa thamba amade fine oina lupa chonga thihan bayai maram asina miyamna asigumba aina yadaba thabak sing jungle amadi reserve amasung protective forest area da chatabiganu kanagumana chataba thengnarabaso mobile number 9233594306 amasung 9518163059 da pau pibiru haida Forest Department ki Gerald amana khanghalakli
Jiran Rest Force of the Saga Matidi, Kalguma Pazama Pudu Lasa Madidi, Umang May Tadopa, Amadi Umang Gatapa, Amadi Lamapisa Jimbu, Hapatiba, Kalgumba, Tangada Pragati. Indian Post Act 1927 की Section Clause 26 Clause 1 अमसुंग particular सिना reserve force अमसुंग political force ता मैं फाबा थिंगी कदगंबा उमंग यापत्ता अमदी उमंग मैं फाबा अमदी साथ हतर की भी थिंग मरगती हार को मिसगजो था तरुण जेल अमदी थाने चिंबा थिंग जगनी मरमदना उमंग कन्नमसी अमसुंग उमंग मैं फाबा Kumja listing amaga chamapanga nifuni toidege listing amaga chamapanга mafudara fawagi manungda Manipuri sahitya gi laikolda nupi ayivi singna lauri bathaudang singbo mayamda ulhannabagi pandamda Dr. Sana Sambita Devina Mahaki Manipur University da pisan kiwa research work the best tawduna itokpa ani shubalanjau matunge Manipuri nupi singna iwa sahitya nainaba haiba Tobal Kekmandagi Wangzam Rosen Kumar Maitena Fongba Naina Waringe Lyric Ama Haunabi Matung Ena Ngasi Imphal West Kalelong Higher Secondary School da Fongkre Lyric Fongbagi Toram Aduda Sahitya Academy Awardee Virendra Zit Naurem Atoiba Mitung Len Lelong Higher Secondary School gi Principal Dr. Ningombom Santana Toram Mapu Aduga Tawyaima Higher Secondary School gi Tabaktagi Potaraba Lecturer Saikom Chawba Kha Manipur College Kakchingi Assistant Professor Dr. Tensubong Kunjeshwar Amasung Waikom Mani Girls College Tawalgi Assistant Professor Kangabum Sadanandana Akanaba Mitung Lansing Oina Sarukyaki Thoramgi Saruk Ama Oina Manipur Gingam Kai Kaiba Yaroi Haina Hose Chatariba Kuki Narco Terrorist Singilanda Imaleva Kitamak Tawaina Pontapi Kraba Atobi Singi Tawaina Mapugilai Golda Ingna Chikna Potarunaba Minute Amatumina Leptuna Awaba Sufongdoke Ngasigi mitung lansing na haunabi matung ena ani subalanjau matungi Manipuri nupi sing na iwa sahitya naina bahaiba lyric asi miyamda fongdoke DM University Associate Professor Dr. Hais Revela Devi na lyric adugi masak takpagi wangangke lyric adugi ayibigi warol piraduna Dr. Sana Sambitana fongdokibada kumja lising amaga chamapanga nifuni toy tagina kumja lising amaga chamapanga maudra fawa jahi nifuni pangi matam asida Tokiba nupi ayibi singi apunba sahitya gi masak ama nainabane nainaba ase mapung oiba pandamde Manipuri sahitya ayibi singi sahitya bo maikum hangdoktuna utpane makoigi wakal migeng amasung nainariba samasya singbu putoktuna amasung nainaduna nupi singi oiba topa sahitya gi mahau masak kari yawbagi haibasi tibane masiga loinana ayibi sing asigi sahitya gi khudi singda Kalagi oiba kusemgi fazaba kari leibagi haibadusu putoknaba honabane amade ani subalanjau matungda lakliba Manipuri ayibi singi sahitya gi masak ama yamna mayek sengna taknaba honabane haina fongdoke Tribal Affairs and Hills Department gi ngasi fawa pitoktana leiriba scheme mayam asi pitoktana anauba scheme gi form thaba yaroi demand sing asiga loinana maheroi sing scholarship so lakleba Christmas mamangda pitokadabane karigumba pitoktrabade makhal makha kaya gi kongjong changselagani haina travel gi look anina laingaki mafamda taksilagle ngasi Major Kolda leiba Manipur Press Club ki Thangjing Hall da Southern Tangkhul Student Union amadi Federation of All Tribal Youth Clubs Manipur anina pangthokiba paugi mifam amada Southern Tangkhul Student Union ki President Yartrisho Kausungna hai Manipur lenga ki Tribal Affairs and Hills Department ase matoning tina tawdre matam kaya degi department asina achoba thodang loduna lakhibane Manipur ase center ki scheme da tangduna leibane adubo Laingang Tausadaba Amadi Department Asida Miyang Jangdabana Tribal Affairs and Hills Department Asi Fel Oire Maram Aduna Laiva Finance Minister Loinana Mari Lainaba Minister Amadi Department Ki Mioy Singh Aduna Chingi Mioy Singh Amadi Maheroi Singh Karisu Khanbi Haina Laure Haike Mahana Makatara Duna Pendaba Kaya Lady Asida Amo DTO Oramba November Contrada Retired Jatlaba Mioy Amabo Amukasu Service Extension Togani Haivasi Live Tibane Ing lising aniga kundagi lising aniga kun marigi manungda tongan ba department singi scheme kaya ama pitoktabana felloy kre masigi matakta UCP ba ngamdabana fund amata sulaktre fund pitokpagi mahutta scheme pigani haiduna form thariba asti yaba ngamloi asuk mona tabak tawriba asida action lawgadaba authority na karigi tumina leiribano haina so hanglakle loina na chingi maheres singi lising aniga kun Dagi lising aniga kun mari fawage scholarship so ngasi fawa pitoktre Jingi Mahere Singh di scholarship ta asuki matik divan tauribane
scholarship aduna lairik leiba admission tawbana chingba hiram kayada sizinaribani Mahairoi Singh Punsibu Asumna Sanabirabadi, Lok Ani Asina, Tumina Gaidonum the Latokloi, Mari Lainaba Authority Singna, Masigi Matanga, Kopna Tizinduna, Exxon Lokatpio, Hiram Asigi Matanga, Nasi Chief Minister, the Sub Memorandum Amapisalagani Haineso Mahanga Fondoke. Sekmai Police Station gi manung chanalaiba ichum lairembigi mamang labukta ngasi lau yai naba paiduna tanamba fawbai sakhangdaba singna minung selai tanamai thadok piramle laibak tiba thokdo ase ngarang ahing thokibani hairi lau asigi mapuna loitang laikin thabidage nomaitem deva chahi yangkai manga apokpa nomaitem indrajit kawi hairi kanana kari maramgi fawbai asi mai thadok lamlibana haiba khangba ngamdre Aroibada Maru Eva Pau Aman Pisari. Senapati ki mai kolom dida ain kai dalam acre 8.6 tatharaba popi pambi senya thasuna mahantre. JAC amasong Kamal Babu ki imong manugi mioy singna Chief Minister N Viren Unakre amadi Union Defence Minister Rasta Singh Unagadawri. Drug Java Nupa Amagaloy na drug lalong binupi ani Arambay Tengle Unit Tara ni Pange Tommy Singh at Habatre. Sina Manipur High Court da CBI da Mirot Oy Crabber Rep kan bi amang father na pupura sa dabang high direction set aside daw Craig. Lengang na Tampaki District mga yaw na Surajanpur, Kangpopi Amadi, Juribam District, Singda Internet ya Timba, Nomedini Sangdokre. Amadi, si RPF da kulngak panaha ang fado ng puki badige langsang da ngarang nomedang chaw na irang kokre. Hojiki oina Mami TV na sandok chaba Manipuri Paulo Sanjare makatabu pau gidamang pinging tato na lebiyo.